ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯊꯧꯗꯣꯛ ꯑꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯁꯤꯃꯤ 38ꯕꯨ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯍꯤꯡꯅ ꯐꯨꯝꯈꯤꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯅꯨꯡꯇꯤꯒꯤ ꯃꯇꯧꯒꯨꯝ ꯁꯤꯃꯤ 38 ꯂꯩꯅꯨꯡꯗ ꯈꯣꯟꯅꯤ ꯀꯣꯠꯄ ꯆꯪꯂꯛꯂꯝꯃꯤ ꯃꯈꯣꯏꯅ ꯆꯪꯂꯛꯂꯤꯕ ꯂꯩꯅꯨꯡ ꯑꯁꯤ ꯐꯨꯠ 2,200 ꯂꯨꯕ ꯃꯐꯝꯅꯤ ꯍꯥꯏꯔꯤꯕ ꯈꯣꯟꯅꯤ ꯀꯣꯠꯐꯝ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯋꯥꯡꯂꯤꯕ ꯁꯪꯍꯥꯏ ꯇꯋꯔꯗꯒꯤ ꯍꯦꯟꯅ ꯂꯨꯕ ꯃꯐꯝ ꯑꯃꯅꯤ ꯃꯐꯝ ꯑꯁꯤꯗ ꯁꯦꯟꯃꯤꯁꯤꯡꯅ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯔꯤꯕꯁꯤ ꯁꯨꯞꯅꯒꯤ ꯂꯝꯕꯤ ꯑꯃꯈꯛꯇꯅꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯐꯝ ꯑꯁꯤ ꯂꯩꯅꯨꯡ ꯑꯣꯏꯕꯅ ꯁꯦꯟꯃꯤꯁꯤꯡꯗ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ ꯃꯗꯨꯗꯤ ꯂꯩꯅꯨꯡ ꯑꯣꯏꯕꯅ ꯁꯥꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯍꯦꯜꯂꯤ ꯑꯣꯛꯁꯤꯖꯦꯟꯁꯨ ꯃꯔꯥꯡ ꯀꯥꯏꯗꯦ ꯊꯧꯗꯣꯛ ꯑꯁꯤ ꯑꯒꯁꯠꯀꯤ ꯇꯥꯡ 5, 2010ꯗ ꯆꯤꯂꯤꯒꯤ ꯑꯇꯥꯀꯥꯃꯥ ꯗꯦꯖꯥꯔꯠꯇ ꯂꯩꯕ ꯀꯣꯄꯔ ꯑꯃꯁꯨꯡ ꯁꯅꯥꯒꯤ ꯀꯣꯠꯐꯝ ꯈꯣꯟꯅꯤ ꯑꯁꯤꯗꯅꯤ ꯈꯣꯟꯅꯤ ꯀꯣꯠꯐꯝ ꯑꯁꯤꯒꯤ ꯃꯄꯨ ꯑꯁꯤ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤ ꯑꯃꯅ ꯃꯄꯨ ꯑꯣꯏꯕꯅꯤ ꯈꯣꯟꯅꯤ ꯀꯣꯠꯐꯝ ꯑꯁꯤꯒꯤ ꯃꯤꯡꯅ ꯁꯦꯟꯠ ꯖꯣꯔꯖ ꯃꯥꯏꯟ ꯍꯥꯏꯅ ꯈꯪꯅꯩ ꯈꯣꯟꯅꯤ ꯀꯣꯠꯐꯝ ꯑꯁꯤꯒꯤ ꯂꯨꯔꯤꯕ ꯐꯨꯠ 2,200 ꯑꯁꯤ ꯆꯪꯅꯕꯒꯤ ꯂꯝꯕꯤ ꯑꯁꯤ ꯁ꯭ꯄ꯭ꯔꯤꯡꯒꯨꯝꯅ ꯂꯩꯗꯨꯅ ꯁꯥꯕꯅꯤ ꯃꯁꯤꯗ ꯆꯪꯕꯗ ꯒꯥꯔꯤꯒꯤ ꯃꯇꯦꯡꯅ ꯆꯪꯕꯅꯤ ꯍꯥꯏꯔꯤꯕ ꯆꯍꯤ 110 ꯁꯨꯔꯕ ꯈꯣꯟꯅꯤ ꯀꯣꯠꯐꯝ ꯑꯁꯤꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯌꯥꯝꯗ꯭ꯔꯕꯗ ꯃꯤ 30ꯗꯒꯤ 40 ꯐꯥꯎꯕ ꯑꯗꯨꯝ ꯁꯤꯔꯤ ꯑꯒꯁꯠꯀꯤ ꯇꯥꯡ 5 ꯑꯁꯤꯗ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯁꯤꯃꯤ 38 ꯈꯣꯟꯅꯤ ꯀꯣꯠꯄꯒꯤ ꯊꯕꯛ ꯆꯠꯊꯔꯝꯃꯤ ꯈꯣꯟꯅꯤ ꯀꯣꯠꯐꯝ ꯑꯁꯤ ꯀꯨꯏꯔꯕꯅ ꯂꯩꯅꯨꯡꯒꯤ ꯁꯨꯔꯨꯡꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯁꯤꯡ ꯑꯁꯤ ꯂꯩꯀ꯭ꯔꯛ ꯆꯠꯂꯝꯃꯤ ꯆꯠꯂꯤꯕ ꯂꯩꯀ꯭ꯔꯛ ꯑꯁꯤꯅ ꯌꯨꯋꯥꯔ ꯍꯥꯕꯒꯨꯝ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ ꯂꯣꯏꯅꯅ ꯑꯆꯧꯕ ꯅꯨꯡꯖꯥꯎ ꯑꯃ ꯀꯤꯟꯊꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯊꯧꯗꯣꯛ ꯊꯧꯖꯤꯟ ꯇꯧꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯄꯨꯔꯥ ꯐꯨꯝꯖꯤꯟꯈꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯅꯨꯡꯖꯥꯎ ꯑꯁꯤ ꯂꯧꯊꯣꯛꯄ ꯍꯥꯏꯕꯁꯤ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗꯅꯤ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯁꯦꯟꯃꯤꯁꯤꯡꯕꯨꯗꯤ ꯑꯁꯣꯛꯄ ꯅꯪꯈꯤꯗꯦ ꯃꯗꯨꯕꯨ ꯃꯈꯣꯏ ꯑꯔꯨꯕ ꯐꯤꯚꯝ ꯑꯃꯗꯗꯤ ꯂꯩꯔꯤ ꯃꯗꯨꯗꯤ ꯐꯨꯠ 2,200 ꯂꯨꯕ ꯂꯩꯅꯨꯡ ꯑꯁꯤꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯍꯥꯏꯕꯁꯤ ꯑꯥꯁꯥꯒꯤ ꯋꯥꯡꯃꯗꯅꯤ ꯁꯦꯟꯃꯤꯁꯤꯡ ꯑꯁꯤꯗ ꯆꯥꯅꯕ ꯃꯔꯥꯡ ꯀꯥꯏꯔꯝꯗꯦ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯃꯊꯛꯇ ꯄꯥꯎ ꯐꯥꯎꯅꯅꯕꯒꯤ ꯔꯦꯗꯤꯑꯣ ꯁꯤꯒꯅꯦꯜꯁꯤꯡ ꯑꯗꯨꯁꯨ ꯄꯨꯡꯇꯠ ꯇꯠꯂꯝꯃꯤ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯆꯪꯐꯝ ꯑꯗꯨꯁꯨ ꯅꯨꯡꯖꯥꯎꯗꯅ ꯐꯨꯟꯈꯤꯕꯅ ꯂꯩꯅꯨꯡꯗ ꯂꯩꯔꯤꯕ ꯑꯣꯛꯁꯤꯖꯦꯟꯒꯤ ꯆꯥꯡ ꯑꯁꯤꯁꯨ ꯑꯀꯛꯅꯕ ꯑꯣꯏꯔꯝꯃꯤ ꯃꯈꯣꯏ ꯍꯤꯡꯅ ꯂꯩꯅꯨꯡꯗ ꯐꯨꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯁꯦꯟꯃꯤꯠꯁꯤꯡ ꯑꯁꯤ ꯃꯁꯥꯗ ꯆꯥꯅꯅꯕ ꯆꯔꯥ ꯑꯃꯃꯝꯇꯒ ꯂꯣꯏꯅꯅ ꯆꯪꯂꯛꯈꯤꯕꯅꯤ ꯃꯗꯨꯅ ꯀꯝꯗꯧꯅ ꯑꯁꯨꯛ ꯀꯨꯏꯅ ꯃꯈꯣꯏꯅ ꯍꯤꯡꯂꯝꯂꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯀꯛꯅꯕ ꯑꯣꯛꯁꯤꯖꯦꯟꯒꯤ ꯆꯥꯡ ꯑꯁꯤꯗ ꯀꯝꯗꯧꯅ ꯁꯣꯔ ꯍꯣꯜꯂꯝꯂꯤꯕ ꯂꯣꯏꯅꯅ ꯈꯣꯟꯅꯤ ꯀꯣꯠꯐꯝ ꯑꯁꯤ ꯍꯜꯂ ꯆꯪꯕꯗ ꯆꯍꯤ 100 ꯆꯪꯅ ꯂꯨꯈꯤꯕ ꯃꯐꯝ ꯑꯃꯅꯤ ꯅꯤꯡꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯇꯥꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕꯅꯤ ꯀꯥꯏꯔꯤꯕ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤ ꯃꯗꯨꯗꯤ ꯈꯣꯟꯅꯤ ꯀꯣꯠꯐꯝꯒꯤ ꯆꯪꯐꯝ ꯑꯁꯤ ꯎꯐꯨꯜꯒꯤ ꯆꯕꯨꯟ ꯑꯃ ꯃꯩꯈꯨꯒꯨꯝꯅ ꯀꯥꯔꯛꯈꯤ ꯂꯣꯏꯅꯅ ꯑꯅꯛꯄ ꯖꯒꯥꯁꯤꯡꯗ ꯌꯨꯋꯥꯔ ꯍꯥꯕꯒꯨꯝ ꯅꯤꯛꯈꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯆꯤꯂꯤ ꯄꯨꯝꯕ ꯋꯥ ꯂꯥꯎꯈꯤ ꯃꯥꯏꯅꯤꯡ ꯀꯝꯄꯅꯤꯅ ꯈꯨꯗꯛꯇ ꯏꯃꯔꯖꯦꯟꯁꯤ ꯂꯥꯎꯊꯣꯛꯈꯤ ꯂꯨꯔꯤꯕꯗꯤ ꯁꯤꯟꯃꯤꯁꯤꯡ ꯑꯗꯨ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯒ ꯁꯤꯔꯤꯕ ꯍꯥꯏꯕꯗꯨ ꯈꯪꯂꯝꯗꯦ ꯃꯗꯨ ꯈꯪꯅꯕꯒꯤꯗꯃꯛꯇ ꯈꯣꯟꯅꯤ ꯃꯅꯨꯡ ꯑꯁꯤꯗ ꯆꯪꯕ ꯃꯊꯧ ꯇꯥꯔꯝꯃꯤ ꯃꯗꯨꯁꯨ ꯃꯥꯏꯅꯤꯡ ꯀꯝꯄꯅꯤꯅ ꯆꯪꯕꯁꯤ ꯑꯔꯨꯕ ꯐꯤꯚꯝ ꯑꯃ ꯑꯣꯏꯔꯦ ꯈꯤꯕ ꯑꯗꯨꯅ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯂꯩꯅꯨꯡ ꯑꯁꯤ ꯂꯩꯀ꯭ꯔꯛ ꯂꯣꯏꯅ ꯆꯠꯂꯦ ꯃꯗꯨꯅ ꯃꯤ ꯀꯟꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯆꯪꯕ ꯌꯥꯔꯝꯗꯦ ꯃꯈꯣꯏꯅ ꯁꯤꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯁꯤꯔꯝꯂꯤ ꯍꯥꯏꯅ ꯂꯧꯔꯝꯃꯤ ꯂꯣꯏꯅꯅ ꯁꯤꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯥꯅꯅꯕ ꯂꯩꯔꯛꯇꯕꯒꯤ ꯇꯞꯅ ꯁꯤꯕꯒꯤ ꯂꯥꯏꯕꯛꯇ ꯇꯥꯔꯝꯃꯤ ꯃꯗꯨꯕꯨ ꯖꯣꯔꯖ ꯕꯦꯒꯔ ꯀꯧꯕ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯕ ꯁꯤꯟꯃꯤ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯅꯨꯡꯗ ꯐꯨꯝꯕꯗ ꯌꯥꯎꯔꯝꯃꯤ ꯃꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯁꯤ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯦꯂꯦꯛꯁ ꯑꯁꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯈꯣꯟꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯛꯂꯝꯃꯤ ꯃꯐꯝ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯤꯚꯝ ꯁꯣꯛꯂꯝꯂꯦ ꯃꯗꯨꯗꯤ ꯇꯥꯟꯖꯥ ꯑꯃꯍꯦꯛꯇꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯝꯃꯤ ꯃꯐꯝ ꯀꯌꯥꯗ ꯅꯨꯡ ꯃꯆꯥ ꯑꯆꯧꯕ ꯀꯌꯥ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯤꯟꯊꯗꯨꯒꯤ ꯌꯥꯟꯗꯨꯅ ꯂꯩꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯄꯨꯝꯅꯃꯛ ꯎꯔꯕꯁꯨ ꯃꯍꯥꯛ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯑꯁꯨꯝ ꯆꯪꯂꯛꯂꯝꯃꯤ ꯃꯗꯨꯁꯨ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯂꯝꯕꯤ ꯑꯣꯏꯔꯛꯈꯤ ꯃꯗꯨꯗꯤ ꯈꯣꯟꯅꯤ ꯑꯗꯨꯗ ꯊꯤꯡꯂꯤꯕ ꯅꯨꯡꯖꯥꯎ ꯑꯗꯨ ꯊꯦꯡꯅꯔꯦ ꯍꯥꯏꯔꯤꯕ ꯅꯨꯡ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯅꯨꯡ ꯅꯠꯇꯦ ꯃꯁꯤꯅꯅꯤ ꯈꯣꯟꯅꯤ ꯑꯁꯤ ꯄꯨꯂꯞ ꯊꯤꯡꯖꯤꯟꯈ꯭ꯔꯤꯕꯁꯤ ꯅꯨꯡ ꯑꯁꯤ ꯐꯥꯒꯤ ꯅꯠꯇꯦ ꯆꯤꯡꯗꯨꯝ ꯑꯃꯅꯤ ꯅꯨꯡ ꯑꯁꯤ ꯗꯥꯏꯑꯣꯔꯥꯏꯠ ꯀꯧꯕ ꯄꯣꯠꯁꯛ ꯑꯗꯨꯅꯤ ꯗꯥꯏꯑꯣꯔꯥꯏꯠ ꯍꯥꯏꯔꯤꯕ ꯅꯨꯡ ꯑꯁꯤ ꯃꯥꯂꯦꯝꯗ ꯀꯜꯂꯦ ꯍꯥꯏꯅꯔꯤꯕ ꯒ꯭ꯔꯦꯅꯥꯏꯠ ꯅꯨꯡ ꯑꯁꯤꯗꯒꯤ ꯁꯔꯨꯛ 2 ꯍꯦꯟꯅ ꯀꯟꯕ ꯅꯨꯡꯅꯤ ꯏꯟꯖꯤꯅꯤꯌꯔꯁꯤꯡꯅ ꯄꯥꯕꯗ ꯆꯥꯎꯔꯥꯛꯅ ꯅꯨꯡ ꯑꯁꯤ ꯇꯣꯟ 9,00,000 ꯂꯨꯝꯕꯅꯤ ꯍꯥꯏꯅ ꯄꯥꯅꯔꯤ ꯅꯨꯡꯖꯥꯎ ꯑꯁꯤꯒꯤ ꯃꯥꯁ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯕꯨꯔꯖ ꯈꯥꯂꯤꯐꯥꯗꯒꯤ ꯍꯦꯟꯅ ꯆꯥꯎꯔꯝꯅꯤ ꯃꯗꯨꯅ ꯃꯁꯤ ꯊꯨꯒꯥꯏꯕ ꯍꯥꯏꯕꯁꯤ ꯃꯥꯂꯦꯝꯗ ꯑꯣꯏꯊꯣꯛꯇꯕꯅꯤ ꯃꯗꯨꯕꯨ ꯖꯣꯔꯖꯅ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯀꯨꯏꯅ ꯁꯨꯔꯛꯄꯅ ꯃꯐꯝ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯌꯧꯅ ꯆꯪꯅꯕꯒꯤ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯅꯨꯡꯁꯥ ꯁꯣ ꯍꯣꯟꯅꯕꯒꯤ ꯁꯦꯝꯂꯤꯕ ꯚꯦꯟꯇꯤꯂꯦꯇꯔ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯈꯤ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯔꯦꯁꯀ꯭ꯌꯨ ꯇꯤꯝꯁꯤꯡ ꯑꯗꯨꯅ ꯆꯪꯗꯨꯅ ꯀꯟꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ
ꯈꯣꯅꯤ ꯑꯗꯨ ꯅꯤꯡꯈꯥꯏꯔꯛꯈꯤ ꯅꯤꯡꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯚꯦꯟꯇꯤꯂꯦꯇꯔꯒꯤ ꯆꯪꯐꯝ ꯂꯣꯏꯅꯃꯛ ꯐꯨꯝꯖꯤꯟꯈꯤꯔꯝꯃꯤ ꯃꯇꯧ ꯑꯁꯤꯗꯒꯤ ꯖꯣꯔꯖꯀꯤ ꯑꯁꯥ ꯄꯨꯝꯃꯝ ꯃꯝꯈꯤ ꯄꯨꯡ 12 ꯍꯧꯖꯤꯟꯈꯤ ꯃꯗꯨꯅ ꯅ꯭ꯌꯨꯁ ꯔꯤꯄꯣꯔꯇꯔ ꯀꯌꯥ ꯃꯐꯝ ꯑꯁꯤꯗ ꯊꯣꯝꯖꯤꯜꯂꯛꯈꯤ ꯂꯣꯏꯅꯅ ꯆꯤꯂꯤꯒꯤ ꯃꯥꯏꯅꯤꯡ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯂꯣꯔꯦꯟꯁ ꯒꯣꯜꯕꯔꯅꯤꯁꯨ ꯃꯐꯝ ꯑꯗꯨ ꯌꯦꯡꯁꯤꯟꯕ ꯂꯥꯛꯂꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯍꯨꯠꯅꯕ ꯍꯥꯏ ꯁ꯭ꯄꯤꯗ ꯗ꯭ꯔꯤꯜ ꯔꯤꯒ ꯑꯗꯨ ꯄꯨꯔꯛꯂꯝꯃꯤ ꯃꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯁꯤꯟꯃꯤꯁꯤꯡ ꯑꯗꯨ ꯀꯔꯝꯕ ꯖꯒꯥꯗ ꯀꯗꯥꯏꯗ ꯂꯩꯔꯝꯒꯗꯦ ꯍꯥꯏꯕꯁꯤꯅꯤ ꯑꯣꯄꯔꯦꯁꯟ ꯑꯁꯤꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯔꯣꯜꯗꯟ ꯏꯅꯣꯅ ꯍꯥꯏꯕꯗ ꯈꯣꯅꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩ ꯑꯍꯨꯝꯗ ꯏꯟꯆꯤ 3 ꯂꯥꯎꯕ ꯑꯍꯣꯕ 3 ꯍꯨꯠꯀꯅꯤ ꯃꯗꯨꯗ ꯀꯦꯃꯦꯔꯥ ꯍꯥꯞꯇꯨꯅ ꯐꯨꯝꯖꯤꯟꯈ꯭ꯔꯕ ꯁꯤꯟꯃꯤꯁꯤꯡ ꯑꯗꯨ ꯊꯤꯒꯅꯤ ꯍꯥꯏꯅ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯂꯨꯔꯤꯕꯗꯤ ꯃꯈꯣꯏꯅ ꯍꯨꯠꯂꯤꯕ ꯑꯗꯨ ꯅꯨꯡꯖꯥꯎ ꯂꯩꯔꯝꯃꯗꯤ ꯃꯈꯣꯏꯅ ꯇꯝꯂꯤꯕ ꯃꯐꯝ ꯑꯗꯨ ꯐꯪꯗꯕ ꯌꯥꯏ ꯃꯁꯤꯅ ꯁꯤꯟꯃꯤꯁꯤꯡ ꯑꯁꯤ ꯀꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯆꯥꯝꯃꯗ ꯁꯨꯞꯅꯒꯤ 1% ꯈꯛꯇꯅꯤ ꯂꯣꯏꯅꯅ ꯊꯤꯕꯗ ꯃꯇꯝ ꯆꯪꯂꯤꯈꯩ ꯁꯤꯟꯃꯤꯁꯤꯡ ꯑꯁꯤꯗꯤ ꯁꯤꯕꯒꯤ ꯈꯌꯥꯠꯇ ꯑꯁꯨꯝ ꯆꯪꯁꯤꯟꯒꯅꯤ ꯃꯗꯨꯅ ꯊꯤꯕꯒꯤ ꯊꯕꯛ ꯑꯁꯤ ꯈꯨꯗꯛꯇꯒꯤ ꯍꯧꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ 9 ꯁꯨꯔꯨ ꯐꯥꯎꯕꯗ ꯊꯤꯕ ꯑꯁꯤ ꯐꯪꯂꯝꯗꯦ ꯍꯨꯠꯄ ꯑꯗꯨꯁꯨ ꯃꯈꯥ ꯇꯥꯅ ꯍꯨꯠꯇꯔꯝꯃꯤ ꯑꯦꯛꯁꯄꯥꯔꯠꯁꯤꯡꯅ ꯈꯣꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯤꯟꯃꯤꯁꯤꯡ ꯑꯁꯤ ꯃꯐꯝ 3ꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯤ ꯃꯗꯨꯗꯤ ꯑꯍꯥꯟꯕꯗ ꯐꯨꯠ 1000 ꯂꯨꯕ ꯃꯐꯝ ꯑꯗꯨꯗ ꯃꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯑꯃꯠꯇ ꯂꯩꯕ ꯎꯔꯝꯗꯦ ꯄꯨꯝꯃꯝ ꯃꯝꯃꯤ ꯑꯁꯨꯝꯅ ꯑꯅꯤꯁꯨꯕ ꯂꯨꯔꯤꯕ ꯐꯨꯠ 1350 ꯂꯨꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯨꯠꯇꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗꯁꯨ ꯀꯅꯥ ꯑꯃꯠꯇ ꯎꯔꯝꯗꯦ ꯈꯣꯅꯤ ꯀꯣꯐꯝ ꯑꯁꯤꯗ ꯇꯤꯜꯂꯤꯕ ꯏꯃꯨꯡꯒꯤ ꯃꯤ ꯑꯃꯗꯤ ꯑꯇꯩ ꯃꯌꯥꯝ ꯑꯁꯤ ꯊꯋꯥꯏ ꯅꯤꯛꯅꯤꯛ ꯂꯥꯎꯅ ꯂꯩꯔꯝꯃꯤ ꯂꯣꯏꯅꯅ ꯁꯤꯟꯃꯤꯁꯤꯡ ꯑꯁꯤ ꯀꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯑꯁꯨꯝ ꯍꯟꯊꯔꯝꯃꯤ ꯍꯨꯠꯄꯒꯤ ꯊꯕꯛ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯑꯁꯨꯝ ꯆꯠꯊꯔꯝꯃꯤ ꯃꯗꯨꯅ ꯑꯔꯣꯏꯕꯒꯤ ꯐꯨꯠ 2300 ꯂꯨꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯥꯅ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯀꯥ ꯑꯃ ꯂꯩ ꯃꯗꯨ ꯔꯤꯐ꯭ꯌꯨꯖ ꯍꯥꯏꯅ ꯀꯧꯏ ꯃꯐꯝ ꯑꯁꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯃꯇꯝꯗ ꯂꯩꯅꯕ ꯖꯒꯥꯅꯤ ꯀꯥ ꯑꯁꯤꯒꯤ ꯑꯆꯧꯕ ꯑꯁꯤ ꯁ꯭ꯀ꯭ꯋꯥꯔ ꯐꯤꯠ 500 ꯆꯥꯎꯏ ꯂꯣꯏꯅꯅ ꯅꯨꯃꯤꯠ 8ꯒꯤ ꯆꯥꯅꯕ ꯃꯐꯝ ꯑꯗꯨꯗ ꯄꯩꯁꯟꯗꯨꯅ ꯊꯝꯃꯤ ꯑꯔꯨꯕ ꯋꯥꯐꯝ ꯑꯃꯅ ꯍꯨꯠꯂꯤꯕ ꯑꯁꯤ ꯔꯤꯐ꯭ꯌꯨꯖ ꯇꯥꯅ ꯍꯨꯠꯄꯗ ꯍꯞꯇꯥ ꯑꯃ ꯆꯪꯗꯣꯔꯤ ꯂꯣꯏꯅꯅ ꯍꯥꯟꯅ ꯍꯨꯠꯂꯛꯄꯗ ꯍꯞꯇꯥ ꯑꯃ ꯍꯧꯈ꯭ꯔꯦ ꯃꯗꯨꯅ ꯃꯈꯣꯏ ꯔꯤꯐ꯭ꯌꯨꯖ ꯀꯥꯗ ꯂꯩꯔꯝꯒꯗꯕ ꯅꯨꯃꯤꯠ 3ꯒꯤ ꯆꯥꯅꯕ ꯈꯛꯇ ꯉꯥꯏꯔꯕ ꯁꯤꯟꯃꯤꯁꯤꯡ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯑꯁꯨꯛ ꯁꯥꯡꯂꯕ ꯃꯇꯝ ꯑꯁꯤ ꯍꯤꯡꯂꯝꯒꯅꯤ ꯃꯁꯤꯁꯨ ꯑꯔꯨꯕꯅꯤ ꯔꯤꯐ꯭ꯌꯨꯖ ꯂꯩꯔꯤꯕ ꯀꯥ ꯑꯗꯨ ꯇꯞꯅ ꯑꯇꯣꯞꯄ ꯑꯦꯡꯒꯜ ꯑꯃꯗ ꯍꯨꯠꯄ ꯍꯧꯔꯛꯈꯤ ꯑꯁꯨꯝꯅ ꯍꯨꯠꯂꯛꯄꯗ ꯐꯨꯠ 2200 ꯑꯗꯨ ꯌꯧꯔꯛꯈꯤ ꯃꯗꯨꯕꯨ ꯃꯈꯣꯏꯒꯤ ꯀꯦꯃꯦꯔꯥꯗ ꯑꯃꯝꯕꯒꯤ ꯑꯃꯝꯕ ꯉꯥꯛꯇ ꯊꯦꯡꯅꯈꯤ ꯃꯗꯨꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯍꯨꯠꯂꯤꯕ ꯄꯥꯏꯞ ꯑꯗꯨ ꯔꯤꯐ꯭ꯌꯨꯖ ꯀꯥꯗꯒꯤ ꯐꯨꯠ 100 ꯐꯩꯔꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯨꯝꯅ ꯅꯨꯃꯤꯠ 14ꯅꯤ ꯍꯧꯖꯤꯟꯈꯤ ꯁꯤꯟꯃꯤꯁꯤꯡ ꯑꯁꯤ ꯍꯤꯡꯕꯒꯤ ꯎꯄꯥꯏ ꯂꯩꯇꯕ ꯃꯥꯟꯅꯔꯦ ꯃꯗꯨꯅ ꯑꯣꯄꯔꯦꯁꯟ ꯑꯁꯤꯒꯤ ꯃꯀꯣꯛ ꯑꯗꯨꯅ ꯊꯕꯛ ꯑꯗꯨ ꯂꯦꯞꯅꯕ ꯍꯥꯏꯔꯔꯦ ꯃꯗꯨꯕꯨ ꯃꯥꯏꯅꯤꯡ ꯃꯤꯅꯤꯁꯇꯔ ꯂꯣꯔꯦꯟꯁꯅ ꯃꯍꯥꯛꯀꯤ ꯖꯥꯇꯤꯒꯤꯗꯃꯛꯇ ꯈꯜꯂꯒ ꯑꯃꯨꯛꯇꯪꯒ ꯍꯨꯠꯄꯤꯌꯨ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯥꯏꯔꯝꯃꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯋꯥꯖꯕ ꯃꯇꯧ ꯑꯃꯗꯤ ꯂꯣꯔꯦꯟꯁꯅ ꯍꯥꯏꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯨꯠꯄꯒꯤ ꯊꯕꯛ ꯑꯁꯤ ꯑꯃꯨꯛ ꯍꯧꯔꯝꯃꯤ ꯑꯁꯨꯝꯅ ꯍꯨꯠꯄ ꯍꯧꯈꯤ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯃꯅꯨꯡꯗ ꯐꯨꯠ 2300 ꯑꯗꯨ ꯌꯧꯈꯤ ꯑꯁꯨꯝꯅ ꯄꯥꯏꯞꯇ ꯀꯦꯃꯦꯔꯥ ꯍꯥꯞꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯄꯥꯏꯞ ꯑꯗꯨꯗ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ ꯃꯥꯏꯅꯤꯡ ꯃꯤꯅꯤꯁꯇꯔꯅ ꯃꯈꯣꯜ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯅꯥ ꯊꯥꯡꯖꯤꯟꯗꯨꯅ ꯄꯥꯏꯞ ꯑꯗꯨ ꯇꯥꯔꯝꯃꯤ ꯑꯁꯨꯝꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯗꯕꯅ ꯃꯥꯏꯅꯤꯡ ꯃꯤꯅꯤꯁꯇꯔꯅ ꯁ꯭ꯇꯦꯊꯣꯁꯀꯣꯞ ꯁꯤꯖꯤꯟꯅꯗꯨꯅ ꯃꯨꯟꯅ ꯇꯥꯔꯝꯃꯤ ꯃꯗꯨꯗ ꯑꯀꯟꯕ ꯄꯣꯠ ꯑꯃꯅ ꯄꯥꯏꯞ ꯑꯗꯨꯗ ꯌꯩꯔꯛꯄꯒꯤ ꯃꯈꯣꯟꯁꯤꯡ ꯑꯗꯨ ꯇꯥꯔꯝꯃꯤ ꯃꯗꯨꯗꯒꯤ ꯄꯥꯏꯞ ꯑꯗꯨ ꯄꯨꯡ 3 ꯆꯪꯅ ꯃꯄꯥꯗ ꯆꯤꯡꯊꯣꯛꯂꯝꯃꯤ ꯃꯗꯨꯗ ꯃꯈꯣꯏꯅ ꯊꯦꯡꯅꯔꯦ ꯃꯗꯨꯗꯤ ꯄꯥꯏꯞ ꯑꯗꯨꯗ ꯃꯆꯨ ꯁꯪꯂꯛꯂꯒ ꯀꯤꯁꯤ ꯀꯤꯔꯒ ꯄꯣꯠ ꯑꯃ ꯌꯥꯎꯔꯛꯈꯤ ꯀꯤꯔꯛꯏꯕ ꯄꯣꯠ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯑꯁꯨꯝꯅ ꯏꯔꯝꯈꯤ ꯃꯈꯣꯏ ꯂꯣꯏꯅ ꯔꯤꯐ꯭ꯌꯨꯖꯀꯤ ꯀꯥꯗ ꯂꯩꯔꯤ ꯃꯈꯣꯏ ꯂꯣꯏꯅ ꯍꯤꯡꯂꯤ ꯍꯥꯏꯅ ꯃꯗꯨ ꯈꯪꯂꯕꯗ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯝꯕ ꯃꯤꯑꯣꯏꯁꯤꯡꯍꯔꯥꯎꯈꯤ ꯃꯗꯨꯕు ꯏꯟꯆꯤ 3ꯒꯤ ꯑꯍꯣꯕꯗꯨꯗ ꯀꯦꯃꯦꯔꯥꯅ ꯀꯔꯤ ꯎꯈꯤꯕ ꯁꯨꯝꯅꯒꯤ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯆꯥꯅꯕ ꯑꯗꯨꯅ ꯃꯈꯣꯏ ꯅꯨꯃꯤꯠ 18 ꯀꯝꯗꯧꯅ ꯍꯤꯡꯂꯝꯕ ꯏꯟꯆꯤ 3ꯒꯤ ꯃꯈꯨꯟ ꯑꯗꯨꯗ ꯃꯈꯣꯏ ꯂꯧꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯉꯁꯤ ꯁꯤꯅꯤ ꯍꯌꯦꯡ ꯁꯤꯅꯤ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯕ ꯉꯝꯕꯒꯦ ꯑꯁꯤꯒꯨꯝꯂꯕ ꯇꯝꯕ ꯉꯝꯗꯕ ꯊꯧꯗꯣꯛ ꯑꯃꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯀꯤꯕ ꯃꯁꯛ ꯑꯣꯏꯅ ꯈꯣꯅꯤ ꯅꯤꯡꯈꯥꯏꯕꯗ ꯁꯤꯟꯃꯤ 131 ꯂꯩꯅꯨꯡꯗ ꯐꯨꯝꯖꯤꯟꯈꯤꯕ ꯑꯗꯨ ꯅꯨꯃꯤꯠ 18ꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯆꯤꯂꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯊꯦꯡꯅꯔꯦ ꯃꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯐꯨꯠ 2200 ꯂꯨꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯀꯝꯗꯧꯅ ꯂꯧꯊꯣꯛꯁꯤꯒꯦ ꯍꯥꯏꯕꯁꯤꯅꯤ ꯇꯔꯨꯛꯀꯤ ꯃꯈꯨꯜ ꯑꯁꯤꯗ ꯃꯈꯣꯏꯒ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯂꯕꯁꯨ ꯂꯩꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯂꯩꯅꯨꯡꯗꯒꯤ ꯂꯩꯊꯛꯇ ꯄꯨꯈꯠꯂꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯨꯕ ꯐꯤꯚꯝ ꯑꯃ ꯑꯣꯏꯔꯤ ꯑꯁꯨꯝꯅ ꯁꯤꯟꯃꯤꯁꯤꯡ ꯑꯁꯤꯒꯤ ꯂꯩꯐꯝ ꯈꯪꯂꯕꯁꯨ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯂꯩꯅꯨꯡꯗ ꯑꯗꯨꯝ ꯂꯩꯕ ꯇꯥꯔꯝꯃꯤ ꯏꯟꯖꯤꯅꯤꯌꯔꯁꯤꯡꯁꯨ ꯃꯈꯣꯏꯕꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯅꯧꯅ ꯑꯆꯧꯕ ꯃꯈꯨꯜ ꯑꯃꯁꯨ ꯍꯨꯠꯄ ꯇꯥꯔꯝꯃꯤ ꯑꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯑꯣꯏꯔꯝꯗꯦ ꯃꯗꯨꯗꯤ ꯑꯁꯨꯛ ꯂꯨꯕ ꯐꯨꯠ 2200 ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯑꯆꯧꯕ ꯃꯈꯨꯜ ꯑꯃ ꯍꯨꯠꯄ ꯍꯥꯏꯕꯁꯤꯅꯤ ꯑꯁꯨꯝꯅ ꯆꯤꯂꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯋꯥ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯀꯣꯠꯅꯕ ꯑꯃꯗꯤ ꯂꯩꯕꯥꯛ ꯍꯨꯠꯅꯕ ꯀꯝꯄꯅꯤ ꯀꯌꯥꯒ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯁꯣꯝꯗ ꯂꯥꯏꯕꯛ ꯐꯕ ꯑꯃꯅ ꯏꯟꯆꯤ 3ꯒꯤ ꯃꯈꯨꯜ ꯑꯗꯨꯅ ꯂꯩꯅꯨꯡꯗ ꯂꯩꯔꯤꯕ ꯁꯤꯟꯃꯤꯁꯤꯡ ꯑꯗꯨꯒꯤ
ꯆꯥꯅꯕꯒꯤ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨ ꯄꯤꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯝꯃꯤ ꯃꯗꯨꯕꯨ ꯉꯛꯂꯤꯕꯗꯤ ꯅꯨꯃꯤꯠ 18ꯅꯤ ꯆꯨꯞꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯆꯥꯅꯕ ꯑꯁꯤꯅ ꯃꯈꯣꯏ ꯀꯝꯗꯧꯅ ꯍꯤꯡꯗꯨꯅ ꯂꯩꯔꯝꯂꯤꯕ ꯍꯥꯏꯕ ꯑꯁꯤꯅꯤ ꯐꯤꯕꯝꯁꯤꯡ ꯑꯁꯤ ꯈꯪꯅꯕꯒꯤꯗꯃꯛꯇ ꯑꯆꯧꯕ ꯃꯈꯨꯜ ꯑꯃ ꯍꯨꯠꯅꯕ ꯍꯣꯠꯅꯔꯤꯉꯩ ꯇꯥꯂꯛꯁꯤꯗ ꯏꯟꯆꯤ 6ꯀꯤ ꯃꯈꯨꯜ ꯑꯁꯤꯗ ꯏꯟꯖꯤꯅꯤꯌꯔꯁꯤꯡꯅ CCTV ꯀꯦꯃꯦꯔꯥ ꯑꯃꯗꯤ ꯐꯣꯟ ꯂꯥꯏꯟ ꯀꯌꯥ ꯍꯥꯞꯆꯤꯟꯗꯨꯅ ꯂꯩꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯎꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯎꯔꯦ ꯃꯗꯨꯗꯤ ꯁꯤꯟꯃꯤꯁꯤꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯤꯕꯝ ꯁꯣꯛꯂꯝꯃꯤ ꯃꯈꯣꯏ ꯂꯩꯅꯨꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯕꯅ ꯃꯈꯣꯏ ꯐꯨꯔꯤꯠ ꯂꯤꯠꯂꯝꯗꯦ ꯑꯃꯗꯤ ꯑꯁꯥꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯅꯥꯕ ꯁꯤꯟꯃꯤ ꯈꯔꯁꯨ ꯌꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯒ ꯐꯣꯟꯗꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯈꯣꯏꯁꯨ ꯂꯩꯅꯨꯡꯗ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯄꯒꯨꯝ ꯃꯈꯣꯏꯅ ꯂꯩꯅꯨꯡꯗꯒꯤ ꯆꯤꯂꯤꯒꯤ ꯅꯦꯁꯅꯦꯜ ꯑꯦꯟꯊꯝ ꯑꯃꯨꯛꯇꯗ ꯄꯨꯂꯞ ꯁꯛꯂꯛꯂꯝꯃꯤ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯇꯥꯟꯖꯥ ꯑꯃꯅꯤ ꯂꯨꯏꯁ ꯎꯔꯖꯨꯋꯥ ꯃꯐꯝ ꯑꯁꯤꯒꯤ ꯁꯤꯞ ꯁꯨꯄꯔꯚꯥꯏꯖꯔꯅꯤ ꯃꯍꯥꯛꯅ ꯅꯤꯡꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯍꯦꯛ ꯍꯧꯔꯛꯄ ꯃꯇꯝꯗꯒꯤ ꯁꯤꯟꯃꯤꯁꯤꯡ ꯑꯁꯤꯕꯨ ꯔꯤꯐ꯭ꯌꯨꯖ ꯀꯥꯗ ꯄꯨꯁꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯔꯤꯐ꯭ꯌꯨꯖꯀꯤ ꯀꯥ ꯑꯁꯤꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯆꯥꯅꯅꯕ ꯊꯝꯃꯤ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯛꯄ ꯇꯥꯔꯕꯗꯤ ꯍꯥꯏꯕꯗු ꯀꯝꯗꯧꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯆꯥꯅꯕ ꯑꯁꯤꯅ ꯃꯈꯣꯏ ꯅꯨꯃꯤꯠ 18ꯅꯤ ꯂꯦꯜꯂꯛꯏ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅ ꯇꯝꯂꯛꯈꯤ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯅꯤꯡꯈꯥꯏꯕꯒꯤ ꯍꯦꯛ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯆꯥꯅꯕꯁꯤꯡ ꯑꯁꯤ ꯃꯈꯣꯏ ꯄꯨꯂꯞ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯅꯗꯨꯅ ꯄꯤꯔꯝꯃꯤ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯆꯥꯔꯤꯕ ꯑꯁꯤ ꯁꯨꯞꯅꯒꯤ ꯁꯪꯒꯣꯝ ꯆꯥꯃꯁ ꯑꯃ ꯂꯣꯏꯅꯅ ꯇꯨꯅꯥ ꯆꯥꯃꯁ ꯑꯃ ꯃꯗꯨꯁꯨ ꯅꯨꯡꯇꯤꯒꯤ ꯆꯥꯕ ꯅꯠꯇꯦ ꯅꯣꯡꯃ ꯅꯣꯡꯃ ꯀꯥꯜꯂꯒ ꯑꯁꯨꯝꯅ ꯁꯤꯜꯂꯕꯁꯨ ꯃꯈꯣꯏ ꯆꯥꯅꯕ ꯑꯁꯤ ꯅꯨꯃꯤꯠ 14ꯅꯤ ꯈꯛꯇ ꯀꯣꯟꯅꯔꯝꯃꯤ ꯃꯗꯨꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯕꯅ ꯃꯈꯣꯏ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯔꯦ ꯀꯔꯤꯝꯇ ꯆꯥꯔꯛꯇꯕ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯅ ꯃꯈꯣꯏ ꯁꯤꯕ ꯉꯥꯏꯅ ꯂꯩꯅꯨꯡꯗ ꯏꯁꯣꯔ ꯈꯣꯏꯔꯝꯗꯨꯅ ꯂꯩ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯅ ꯀꯔꯤꯒꯨꯝꯕ ꯔꯦꯁꯀ꯭ꯌꯨ ꯇꯤꯝ ꯑꯁꯤꯅ ꯊꯦꯡꯊꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯁꯤ ꯈꯪꯂꯝꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏ ꯁꯤꯟꯃꯤꯁꯤꯡ ꯑꯁꯤ ꯑꯁꯤꯕ ꯐꯥꯎꯕ ꯌꯥꯎꯔꯝꯒꯅꯤ ꯑꯁꯨꯝꯅ ꯔꯦꯁꯀ꯭ꯌꯨ ꯇꯤꯝ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯄꯤꯅꯕ ꯍꯣꯠꯅꯔꯝꯃꯤ मदुबु मखोय अवाबा अमा मायोक्नरी मदुदि नुमित मसक उदना फुट 2,200 लुबा मफम असिदा चरा हेंदुना मतम साना लेरिबा असिना इंचि 3 की मखुन असिदा चाना पीबा लोइनेना यामना लुबा अमना चारा थक्तना लेरकबा असिना मसादगी मिनरल्स अमदि विटामिन यावसलक्तबना मखोय अफंग अमा पिजिरुबा मतमदा मखोयगी मसादा चिंजाक असी चुछन्नदबना अवाबा खुदोंतिबा अमा थोकपा यारि मरमनी चिंजाक अमैता चारो मतमदा मखोय खुदकता हार्ट अटैक तौदुना सिबा याना लेरि मदुना चिली गवर्नमेंटना मासिगी दमक नासा फूड लैबोरेटरी दा सिनमिसिंग असिगी चानानबा तानरमी मदुदा डॉक्टरना फॉर्मुला अमा तालखी मदुदी कार्बोहाइड्रेट अमदी ग्लूकोज यानादुना सिनमिसिंग असी पिथक्तुना हाना थमको हाइना असोमना पैक तौरबा चिंजाक असी इंचि 3 की मखुल अदुदा लैनुंगदा लेरिबा मियोइसिंग अदुदा पिरमी सिनमिसिंग अदुसु चिंजाक अदु चारा मतमदि मखोई मसा अची खरा साफरखी मसिगी मतुंगदा सिनमिसिंग असी मखोईगी इमुंग मनुंगा वीडियो कॉल तौदना वारी वाताई सानहलमी रेस्क्यू टीम कांगू असीसु मखोईबु लौथोकनबो होनबदा अवाबा मा ओइरमी असुकलुबा मफम असिदा कुइने थंबा असिना मखोई मसा सोलकनबगी मरम अमा ओइरमी नुंसा मंगाल फंगदबना मखोई असी फंगेल इन्फेक्शन थोलप याय मदुना अथुबदा लौथोकनबो होनरमी मदुना इंचि 3 की मखुलगुमना अचौबा इंचि 9 की मखुल अमा खुदपा तारमी मसी अराइब थबक नते असुकलुबा मफम असिदा खुदनबा होटनबदा था 3 चंगदौरी लोइनेना मसीना ख्वाइदगी अथुबा उपाय हाइबसु ओइरमी मसीना हेवी ड्रेनिंग रिस्क अमा थूना पुरक्लमी असुमना थबक अदु हौदुना नुमित कुन्नी फारमी मतमदुदा माइनिंग मिनिस्टरना मखोइसिंग असिबु रिफ्यूज कादगी कमदौना लौथुकसिगे हाइना खनरमी मरमदी सेमी अमा पुखलकपदा पुंग अमा चंगदोरी मदुना लाइमाई यौद्रिङैदा सोर फुन्दुना सिबा याबगी अवाबा असि मायोक्नरी मदुना मखोइ पुखलकनबा पोसक असि ऑक्सीजन यावबा मथौ तारी मदुना चिली गवर्नमेंटना नासादा अमुकन्ना पाउ फाउरमी मदुदी नासागे स्पेस की मरमदा थोइदोक हिंदोना हाई सिंगलबा साइंटिस्टसिंगदा वाफम असि तानरमी असोमना स्पेस कैप्सूल को ऑक्सीजन यावबा स्पेस टेक्नोलॉजी द साबा मॉडल अमा ताकनमी मदुना पुखलकपदा मरकता लेपखरबसु सेमिसिंग अदु सोर फुनमगी अवाबा अदु मायोक्नदनबा नासाना हारिबा कैप्सूल असि साबदा था अनि चंगनि हाइना हाइरई मसिना हुटपगी थबक अदु लोइरपगा मपा चानबा हाइबदु ओइरे नुमित कुंग तरुकनी हौजनकी मफम असिदा टीवी चैनल कया लाइव थारमी लोइनेना मफम असिदा तिल्लिबा मी सिंग असिचु मतम खरगी युम सादुना लेहेलमी असोमना हुटपगी थबक असि लेप्तना पांगथोकलमी मदुबु लेप्तना हुलपा असिना मयाई योरमदाइदा मेचिन असि बेरा तोरखी हाइड्रोलिकना मथौ तोवा मेचिन असि लीक ओइरकपदगी थबक अदु लेपा तारमी मेचिन असि सेमनबगी दमक मदुबु तांजा असिदा ड्रिलिंग कंपनी अमना थबक अदु मतेंग पांगजगे हाइन लाक्लमी
ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯍꯨꯠꯂꯤꯕ ꯃꯑꯣꯡ ꯑꯁꯤ ꯈꯦꯠꯅꯔꯝꯃꯤ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯍꯥꯟꯅꯒꯤ ꯍꯨꯠꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗꯒꯤ ꯌꯥꯡꯕ ꯌꯥꯝꯅ ꯍꯦꯜꯂꯝꯃꯤ ꯅꯧꯅ ꯍꯨꯠꯂꯤꯕ ꯃꯦꯆꯤꯟ ꯑꯁꯤꯒꯤ ꯃꯃꯤꯡ ꯍꯦꯃꯔ ꯗ꯭ꯔꯤꯂꯤꯡ ꯔꯤꯛꯁ ꯍꯥꯏꯅ ꯀꯧꯏ ꯃꯁꯤꯗꯤ ꯍꯥꯟꯅꯒꯤꯒꯨꯝꯅ ꯂꯩꯗꯨꯅ ꯍꯨꯠꯄ ꯑꯗꯨ ꯅꯠꯇꯦ ꯅꯨꯡꯊꯪꯒꯨꯝꯅ ꯌꯩꯗꯨꯅ ꯍꯨꯠꯄ ꯃꯦꯆꯤꯟ ꯑꯃꯅꯤ ꯅꯨꯃꯤꯠ 30ꯅꯤ ꯍꯧꯖꯤꯟꯈꯤ ꯍꯨꯠꯄꯒꯤ ꯊꯕꯛ ꯑꯁꯤꯁꯨ ꯂꯦꯞꯄ ꯂꯩꯇ ꯑꯁꯨꯝ ꯃꯈꯥ ꯆꯠꯊꯔꯝꯃꯤ ꯂꯣꯏꯅꯅ ꯁꯤꯟꯃꯤꯁꯤꯡ ꯂꯩꯅꯨꯡꯗ ꯂꯩꯔꯤꯕ ꯑꯗꯨ ꯋꯥꯈꯜ ꯂꯩꯅ ꯅꯥꯔꯛꯇꯅꯕꯒꯤꯗꯃꯛꯇ ꯆꯤꯂꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯥꯏꯄꯣꯠ ꯑꯃꯗꯤ ꯑꯦꯟꯇꯔꯇꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯄꯥꯡꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯁꯨꯝꯅ ꯍꯨꯠꯂꯛꯄꯗ ꯅꯨꯃꯤꯠ 95ꯅꯤ ꯍꯧꯖꯤꯟꯈꯤ ꯍꯨꯠꯄꯒꯤ ꯊꯕꯛ ꯃꯦꯆꯤꯟ ꯑꯅꯤꯃꯛ ꯄꯥꯡꯊꯣꯛꯂꯝꯃꯤ ꯃꯈꯥ ꯇꯥꯅ ꯃꯗꯨꯕꯨ ꯅꯧꯅ ꯍꯨꯠꯂꯤꯕ ꯍꯦꯃꯔ ꯃꯦꯆꯤꯟ ꯑꯁꯤꯗꯤ ꯌꯥꯡꯕ ꯌꯥꯝꯅ ꯍꯦꯜꯂꯝꯃꯤ ꯍꯥꯟꯅꯒꯤ ꯃꯦꯆꯤꯟ ꯑꯁꯤꯗꯒꯤ ꯑꯁꯨꯝꯅ ꯁꯨꯝ ꯍꯨꯠꯂꯛꯄꯗ ꯑꯃꯨꯛꯁꯨ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯊꯦꯡꯅꯔꯦ ꯃꯗꯨꯗꯤ ꯅꯧꯅ ꯍꯨꯠꯂꯤꯕ ꯃꯦꯆꯤꯟ ꯑꯁꯤ ꯌꯥꯔꯛꯇꯔꯦ ꯃꯦꯆꯤꯟ ꯑꯗꯨꯒꯤ ꯍꯦꯃꯔ ꯑꯗꯨ ꯇꯦꯛꯇꯨꯅ ꯃꯈꯨꯟ ꯑꯗꯨꯗ ꯄꯜꯂꯒ ꯂꯩꯈ꯭ꯔꯦ ꯃꯗꯨꯅ ꯏꯟꯖꯤꯅꯤꯌꯔꯁꯤꯡ ꯇꯥꯟꯅꯔꯝꯃꯤ ꯄꯜꯂꯤꯕ ꯌꯣꯠꯀꯤ ꯍꯦꯃꯔ ꯑꯗꯨ ꯀꯝꯗꯧꯅ ꯂꯧꯊꯣꯛꯁꯤꯒꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯄꯥꯏꯞ ꯑꯃꯗ ꯆꯦꯒꯞꯀꯨꯝꯅ ꯃꯇꯣꯟ ꯑꯗꯨ ꯁꯦꯝꯗꯨꯅ ꯄ꯭ꯔꯦꯁꯔ ꯄꯤꯁꯜꯂꯒ ꯃꯗꯨꯒꯤ ꯃꯇꯦꯡꯅ ꯍꯦꯃꯔ ꯑꯗꯨ ꯄꯨꯂꯞ ꯎꯝꯁꯤꯟꯗꯨꯅ ꯆꯤꯡꯈꯠꯂꯛꯄ ꯌꯥꯅꯕ ꯃꯑꯣꯡꯗ ꯁꯤꯜꯂꯝꯃꯤ ꯁꯤꯜꯂꯤꯕ ꯎꯄꯥꯏ ꯑꯗꯨꯁꯨ ꯃꯥꯏ ꯄꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯥꯏ ꯄꯥꯛꯂ ꯃꯇꯨꯡꯗ ꯍꯨꯠꯄꯒꯤ ꯊꯕꯛ ꯑꯁꯤ ꯃꯈꯥ ꯊꯥꯅ ꯆꯠꯊꯔꯝꯃꯤ ꯑꯁꯨꯝꯅ ꯁꯨꯝ ꯅꯨꯃꯤꯠ 52ꯅꯤ ꯍꯧꯖꯤꯟꯈꯤ ꯂꯩꯅꯨꯡꯗ ꯂꯩꯔꯤꯕ ꯁꯤꯟꯃꯤꯁꯤꯡ ꯑꯗꯨ ꯃꯄꯥꯜ ꯊꯣꯛꯂꯛꯅꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯑꯁꯨꯝ ꯅꯛꯁꯜꯂꯛꯂꯝꯃꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯥꯁꯥꯅ ꯁꯥꯕ ꯀꯦꯞꯁꯨꯜ ꯑꯗꯨꯁꯨ ꯌꯧꯔꯛꯂꯝꯃꯤ ꯍꯦꯃꯔ ꯃꯦꯆꯤꯟ ꯑꯁꯤꯅ ꯌꯥꯡꯕ ꯍꯦꯟꯕꯅ ꯅꯨꯃꯤꯠ 65ꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗ ꯐꯨꯠ 2,300 ꯂꯨꯕ ꯃꯐꯝ ꯑꯁꯤ ꯍꯨꯠꯇꯨꯅ ꯃꯈꯣꯏꯒꯤ ꯁꯤꯟꯃꯤꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯕ ꯉꯝꯂꯝꯃꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯂꯩꯃꯥꯏꯗ ꯂꯩꯔꯤꯕ ꯑꯃꯗꯤ ꯂꯩꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯍꯔꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯨꯟ ꯑꯁꯤꯗꯒꯤ ꯁꯤꯟꯃꯤꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯂꯣꯏꯅꯅ ꯅꯨꯃꯤꯠ 64ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯀꯤ ꯄꯨꯡ 6 ꯇꯥꯕ ꯃꯇꯝꯗ ꯑꯍꯥꯟꯕ ꯁꯤꯟꯃꯤ ꯑꯃ ꯂꯩꯃꯥꯏꯗ ꯌꯧꯔꯛꯈꯤ ꯑꯁꯨꯝꯅ ꯃꯊꯪ ꯃꯈꯣꯏ ꯂꯣꯏꯅ ꯂꯩꯃꯥꯏꯗ ꯌꯧꯔꯛꯈꯤ ꯑꯁꯣꯛ ꯑꯄꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯁꯨꯝꯅ ꯁꯤꯟꯃꯤꯁꯤꯡ ꯑꯁꯤꯅ ꯔꯤꯐ꯭ꯌꯨꯁꯀꯤ ꯀꯥꯗ ꯊꯃꯣꯏ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯈꯔ ꯊꯥꯗꯨꯅ ꯂꯩꯍꯧꯔꯤ ꯃꯗꯨ ꯉꯁꯤ ꯐꯥꯎꯕ ꯂꯩꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯁꯦꯟꯠ ꯖꯣꯔꯖ ꯃꯥꯏꯟ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯊꯃꯣꯏ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯑꯗꯨꯗꯤ